Kurumjari SKTV ki Manipur pau bu yengbiri ba pum namakpo Khundrakpam SANATOMBI na taram nokchari ahanbada maroiba pau. Ngamkai sambal kaba amadi FMR gi mari leina lainga ka yanaba khara purakpadagi United Naga Council UNC gi economic blockade matam khara gi oina hangdokre. Prime Minister Narendra Modi ki Manipur Kongchatta National Highway hangdok pinanaba IDP sing mayumda hanjinaba su agreement handok piyo haina CSO singna governor da memorandum pisankre. State asida Prime Minister lakadaba hayeng da ngairaba matamda Phungyar gi BJP mandal amasong morcha singgi luchingba amadi member sing party ki primary membership tagi kudaktagi tokre. State asida dengue laina gi case kaya thengnariba asigi yenglaga nungtil gi matamda kang chikandanaba honaba yauna checksing thorangsing lokhananaba health service ki maikidagi khanghalakli. Amasong Madras High Court ki Justice M Sundarbo High Court of Manipur ki Chief Justice oinaba Supreme Court Collegium na Center de recommend tokre. Hauzik pau sandok na pizari. Laingak na tripartite ki mifam pangtok tuna ngamkai sambal khaba amadi FMR gi matangda wari sanana ba hairakpadagi UNC gi economic blockade ngasi pung taruk tagi matam kharagi oina handokpagi waref lokre ngasi UNC gi Publicity and Information Secretary James Haomee Kutyek piduna thadora kiba cherol amada Ministry of Home Affairs amadi Manipur lenga kyauna UNC ga punna hiram asigi matangda wari sanarasi haina Manipur lenga ki Chief Secretary na thara kiba cherol asi taramna oi lonena hiram asigi matangda emergency presidential meeting ama ngasi Taham Jamda Leiba UNC gi office da pangtokre mifamaduda UNC na Ministry of Home Affairs da thamkiba wafam India Myanmar ngamkai paringda naga taba mafam singda ngamkai sambal khaba lepnaba FMR amuk khanna chana hanabagi matangda wari sanarasi hairaklebanina UNC na National Highway da changsileba economic blockade ki kongjang asi matam kharigi oina handoknanaba Presidential Council na warip lauki Lona nangasi nubidang waram pung taruk tagi kongjang asi makata na chatnararoi haina UNC na miyam da khangalakli. UNC gi kongjang da mateng pangduna kongjang asi bumapung fahan kibagi da makta UNC ga chatminari ba tongan ba loop singsu thagali haina cherol asi da palakli. Prime Minister Narendra Modi gi Manipur Kongchat asida National Highway hangdok pinanaba lanjenari basing mayumda hanjinaba su agreement sangdok kiba adu yaningde handok piu haina sekmai kanba nupilop imagi maira amadi People's Progressive Alliance Manipur na punna memorandum ama governor pisankre lob ahum asigi miyoi Marina Saba Mute Kangbu Amanangasi Imphal da Leiba Rajbhavan da Leiriba Governor Ajay Kumar Bhalaga Unaduna Prime Minister na lakpa matamda unabagi kudong chaba fangloidabanina lup ahumasna demand tauriba National Highway da free movement lehenba Irangas da lanje narakibasing mayumda hanjilhanba amadi Kuki Lalhauluf KNO amadi UPF ka India lenga ka handaksu agreement chahi amasangdok kiba adu handok piyo haina yauba memorandum asi thabokta onthok piram na bangasi Governor amadi BJP State President ki kuthangda pisinbani haidi. Laiba Prime Minister na lakthokta na lakpani na chahi ani makhai mai chaga laiba matamda wahai machelam tal khaiba leitraga ngasi Assam gi inauguration Mizoram gi inauguration da Manipur su tangai fatana yogdaba yade haibagi pung ama ani gi matang khak phangaga lakpasida laingai matamda National Highway da Meitei su free movement ohengadabani haiba port mana lauthonggadabani haiba port aduga relief camp da leiriba pot kurimangsu maigi mafam da halanbagi mana ayaba order ma piramgadamni haiba aduga su moiga wari sanariba KNO UPF makoina mukona maigi ngangnariba saknariba dugi loiraba matungda moigi su do sangthokga matungda makoina tawreiba mot wari sanaraga su atha thoktaba haitare center ga adugi matangda madu su extend tawbe yaroi haiba pot ahum sigi matangda khoi ngasi lakjabani mai sigi decision lobiramu order tabiramu mana fund budget inauguration tawbo do khoi pamanate
Manipur Miyamgi interest yengdana Center na Kuki militant group singa suspension of operation Sugi agreement makatana sangdokhiba asida Sugi camp sing mapangi achawa state sing da thamkrabadi Manipur gi issue sing chada marifudara mapan loishin bangam gani haina Federation of Haomee na fongdokre Haomee gi president Sapamcha Jadumani na ngasi khut ek piduna thadoraki cherol amada foreigner singa su agreement khut ek pina bahaibasi yamna chumdaba amani haiduna Manipur laingak na English ngani kunga humdoigi March tarada Kuki National Army KNA amasung Jomi Revolutionary Army ZRA digi agreement nasi handok na naba warep lauki adubu Manipur laingak na lauki ba warep puna thaiduna center na chatliba tha sigi hauki ba tang marida Kuki militant group singa makatana chahi amagi su agreement khut ek pinaki tawong asimak Manipur gi miyambu ikai ba pibani state amagi right Kongaw na batanatana laipaga sige puari da dictatorship ki mamita dun lehoragani hairi amaromda PR gi lenga kasina tampaki akoibada su camp sing thamjinna na bahot nariba karigino haina hangladuna Manipur da tung koina ing tapafibam leihange hairabadi center gi mabuk sengdaba marol ani lon bigi hainabi thadokadabani hairi Prime Minister Narendra Modi na state asida lakadaba hayeng dangairapa matamda 43 Phungyar gi BJP Mandal amasung Morcha Singhi Ruchingba amadi member sing party gi primary membership tagi khudaktagi tokre BJP Manipur Pradesh ki special invitee Ngachonmi Ramsang na Luchingba 43 Phungyar gi BJP Mandal amasung Morcha Singhi Luchingba sing ngasi punakhut ek piduna thadoraki cherol amada 43 Phungyar BJP Mandal gi President Mahila Morcha gi President Yuva Morcha gi President Kisan Morcha gi President ST Morcha gi Executive Loinana Kolik Singh Bud President Yakai Gohum Doina Party gi primary membership tagi tokli hairi Party asigi manungda oiriba mawong matau grassroots leadership pu lumna lawdaba amadi Tathok tasin tawba watpagi maong sing asina maruoiba maram oiduna party degi tokpani hairi adumoinamak state asigi miyamgi damak makatana thabak tawkigani haina cherol asida fongdurakli primary membership tegi tokpagi cherolda BJP Manipur Pradesh ki special invitee Ngachonmi Ramsang 43 Phungyar BJP Mandal gi president Yoingam Kaising Vice President Tarasing Jajo General Secretary Aron Ramsang 43 Phungyar Mahila Morcha gi president Rigamla Khamrang 43 Phungyar ST Yuba Morcha gi President Yarmi Aungsi Yuba Morcha gi General Secretary Jinghormi Kisan Morcha gi President KS Lakisan General Secretary Mahaingam Mandal gi Secretary Ramayon Ningsen Vice President Nelson Hungyo 43 Phungyar ST Morcha gi President JNIMS Angkang amasung Vice President Rechumhau Sirona khudek piki Ngachonmi Ramsang na Luchingduna 43 Phungyar BJP Mandal amasung Morcha gi Executive Singna Party gi primary membership tagi tokle haina fongdorakiba adu masa gi kanaba yengduna makoi masana anti party oiba thabak tawrubagi ni haina BJP Manipur Pradesh ki Vice President Aung Simre Hopingson na fongdorakli Aung Simre Hopingson na ngasi thadoraki cherol amada Ngachonmi Ramsang na Luchingba miyoi khutpu na fongdorakliba wafam sing adu meyambu lana lamjingba amadi party bo mingchet thianabani kumjali singani kungani thoigi assembly election da Ngachonmi Ramsang na 43 Phungyar AC da mirep oina party na thagalaktabagi hauna anti party oiba thabak kaya tawduna masagi kananaba tiduna lakhibani 43 Phungyar gi official BJP Mandal amasung booth level executive sing haujiksu party as lengdana lady amadi chapchana thabak tawkigani hairi Ngarang Imphal da tunglakiba BJP North East State ki in charge Sambit Patra amadi BJP Manipur State ki in charge Dr. Ajit Gopcha de yauna BJP ki MLA kungamapan sarukyaduna thambal sanglenda ka manungda mifam pangtokraba matung atheng manumidang pung nipan lom tarakpa matamda BJP da laingak sembada yauriba NPP amadi NPF ki MLA singa BJP State ki President A Sarda yauna anirak suba oina mifam pangtokre Ngarangi atheng bagi mifam maduda Kedrugao AC ki MLA Nurul Hasan Wangoi AC ki MLA KH Loken Moirang AC ki MLA TA Santi Nungba AC ki MLA Dinganglung Gangmai Tamelong AC ki MLA Janghemlong Panmai Phungyar AC ki MLA
Laishio Kaising Chingai AC ki MLA Kasim Basum Tamai AC ki MLA Awangbo Nyungmai Mayang Imphal MLA ke Robindro Nachingba Sarukyaki. It's all about Prime Minister coming to Manipur and the NDA partners to be cooperated along with the BJP. So we are waiting forward and let's look forward on the 13th when Prime Minister comes. Good things are coming. Formation of the government is up to the BJP. We are just a partner. I hope this visit will bring certainly certain good gesture. He came as a good gesture. We hope something good will come. India ki Prime Minister Narendra Modi na lakleba September 13 da mahaki Manipur khongchat asiga mari lenana BJP ki Central Leader North East in charge Dr. Sambit Patra Hanigi Chief Minister Nongthongbam Biren Hanigi Minister Singh MLA Singh Party President A Sada Yauna Punaditai pa chutekta leiba thambal sanglenda Prime Minister ki khongchat ka mari lenana wa khanakre Prime Minister ki khongchat asigi matangda Miyamna tongan mot kaya fongdorakli hiramasigi matangda SKTV gi akhanaba paudum ama Lagliba thangje numit September ki tang 13 da Manipur da lakatoriba India ki Prime Minister Narendra Modi ki khongchet asi lamdam asida English ani ga kun humdoi ki me ki tang ahum dagi thokliba irang asi ki matung da ihan han ba khongchet oigadori bani khongchet asina Churachandpur ki Peace Ground da mioi lising mapan tin gani haina panari amadi lamdam asi ki puari ga sagunari ba kangla da mioi lising 15 rom tillaba yai haina panari khongchet asi maungina na Imphal gi akoibada numit kharani ki mamang dagi akan mamong da section thorang lokhatpa lambi lamkhang sit sengba machu mamen taibana chingba semjin sajin bagi thabak chathari tawbatabu numit asida tampaki lal hulup taret na punsinduna semba korkomna Prime Minister Narendra Modi ki khongset asipu boycott tawduna Manipur pumbada shutdown lock thokre Hauze SKTV ki team na leizari bo phom asi Imphal gi khwairamban kaithal dani Prime Minister Narendra Modi ki Manipur da lakatori bo khongset asiga mari lenana Miyam ki pungda kari khalli amadi kari fauri haibadu khaminabagi tanja do longminase yahi enrom ji wana leba ador lalo shalo yu mi siri me abisa isu siri me abjo nuaite likiem de le me abjo nuaite aduna lalo shal biramu ina hayo lanenda bodi da mana matam du akoi gi de ma wahai amu ngang bi gi de do akoi hoji yamna saji thamoi soktana laibani matam du da akoi na unajagi ne daily da kaya ra hanna chatpa matam da unabagi matam di lai pibi badi lai den akoi gi de makta wa ngang na bachin pande na pande han mana lai gi yam tina warau ya akoi di hoji aduna ma la kusi da akoi kasu nungai ba phaude sahi ani hela balang sa man wa machet am phongang gi da ko adu bi khallagati yaning de mala Pajamiyam motodi ma matam kui neglect to yena thawai noi tubam dire nei bani adu mana kadi hairam gi hedu tar gadi koi khangam nakal ani maki khalli heba man utpam chang he natra di mana amorom dana koi changba ya de na bapar zone ne thamme adigi koi lam manung da chatun thingi ba adigi koi gi chief minister na chingma na chatana ba adigi koi gi chief minister yauduna Churachandpur da home minister ga unaba asiri sumu bayam jingji tasengmati praja amo ina koi kari nohoi bo hangam di koi wakan da khali Prime Minister na lakpidabagi ni haitare haidi moina ngalingai da lakpiramagadi yam laina solve to ngamba problem ni haitare ada thienga ga ju ngambiragadi yam nungai jani sahi ani helaklaba lamdam asida thokli bairang asiga mari lenana misi mina amadi pamdaba thokdo kaya ama thokre ngasi su khoi lamdam asida leiminariba mioi khudimak thokli bairang asigi saitheng langli mioi be khudimak tangdu leitana ingsing na hingba pamba ngatani talakasida Bharat ki Prime Minister Narendra Modi ki Manipur ki khongset asina Manipur asi kari karamba mayonda pugadori bano haibadi haji phapu tamangamdri adubu miyam nadi santi hajalak pami hiram asigi matangda SKTV dongta pagdom jariba video journalist Benson Nongthomom amadi chingkhai moirangsa khwairamban kaithel Imphal Tha asigi tang 13 da Prime Minister Narendra Modi ki Manipur khongchatta Churachandpur da chatkadoriba asigi yenglaga District aduda air gun puraga chatpa amasung sizinabada khudaktagi atingba thamkre
District Magistrate Churachandpur Dharun Kumar S nangarang thokiba order gi matung inna BIP lakadoriba asigi yenglaga mangjongna na yathoklaga leiraba thauram pareng sing ningtina pangthok pangamdana ba matik chana security gi jackson thaurang lokhatle masiga loinena eargun miyam mamangda puraga chatpa amasung sizinabana mipaiba pokhanba yabaga loinena security threat lakpa yabagi fibam leibana order thokpa nimitegi paraga district asigi mafam pumnamakta eargun puduna chatpa amadi sizinabada atingba thamle BNSS ki section 163 gi makada thamliba atingba asi makataba order ama thoktriba fawba chatnagani kanagumana atingba asi thugaiduna thabak tawraklabadi logi matung ina thabak lokatkani haidi order asi mapung fana chana hanabasu SP Churachandpur da khangali Manipur gi irang asi popular laingak lairaba matamda loishinba ngamgani handak prime minister gi khongchat asigi matungda soidana popular laingak ama semlakani haibagi thajabalai haina wangkai AC gi MLA TH Arun Kumar na phongdokre ngasi Rotary Club of Polo City Imphal na senduna Nation Builder Award ngasi oja tarukta khusinnabagi thauram ama chingmairong dalaiba classic grant ta pangtokre Award khusinnabagi thauram aduda wangkai AC gi MLA Thangjam Arun Kumar RCPCI gi Assistant Governor John 2 Dr. RK Ratan Kumar Salam Sachidananda Amadi Indra Kumar na chingmana maru oiba miyoi sing oina sarukyaki Rotary Club ki motto Service Above Self ki makhada education gi lamda Total Literacy and Quality Education ki pandamda National Builder Award asi Wangkai High School Western Standard High School amadi Netaji Subhash Chandra Bose Awasya Vidyalaya gi oja tarukta award asi khusinnakibani oja khaknatana medical amadi humanitarian service da thawai kathok labasingsu Nation Building Award khusinnaki Prime Minister si unazage na Prime Minister tamding laga Prime Minister si Manipur ki sisi matang na kari makra hairadi haidana khanjaraga lakasi kuile matam ekoi dasu Prime Minister matam chana apam thambidaba lakbidaba masigi nuaitaba Manipur ki public singja to koi representative ki punamukta su koi nuaitaba mayam amalai 23 ki me ki tarik hum dagi aur irang sidagi koi lai ko political ki legislation pudimak koi koi na pam miyam prajana pamiba demand pudimak koi khana nei do la pani demand sing adu loina ma koi PM ki office ta dagi Home Minister ki office ta adu to to leaders in office koi chamana thami to do ko madu home laite aduna Prime Minister la pa kam su madu ki stand ko ne koi na Prime Minister ko duk sa do riba Manipur ki susi solution pur ke hai ga di popular government na mali si am tangai pati ha si moi wakal su forum gadra ne kale aduna ai ga sa di Prime Minister lava matung di Manipur ki situation ju guru matung di popular government na sem na ba Prime Minister ki ma ke de tam ka raina to am expect to jeta Amaromda Manipurda tangdu laitaba purakpa puraktaba haibasi Prime Minister na Phongduk lamba wafam gi makha poli haina wangkai AC gi MLA Thangjam Arun Kumar na phongdorakli ngasi Manipur Press Club ki Lokta Kolda Sargam gi kontra humdoirak suba Foundation Day thoram pangthokre Foundation Day gi thoram aduda mahakna phongdokhibani thoram aduda Art and Culture gi Retired Commissioner Mongjam Joy Social Scientist Dr. Danabir Laishram ISTV Network ki President SANATOMBI amadi Sargam gi President M Dananjoy na sarukyaki MLATS Arun Kumar na Paumi Singh na hangba wahangi paukum piraduna MLA na haikibada chahi ani hena chatharaklaba irang asida lepakasigi Prime Minister laktuna yangsilagani haibasi positive oiba wafam khara purakani haibagi thajabalai adumakpo lamdam asida tangdu laitaba purakpa puraktaba haibasi Prime Minister na phongdok lamba wafam gi makha poli hairaduna Prime Minister da pukhatkadaba wafam ayamba BJP MLA singa khanari haina phongdoki yam toina problem thokpa tam toina issue leiba Manipur da karima problem ama lapa kanda yan hana ek target to bibasi ekoi garden culture gi leiba sugumba seinoma gi lam da leiba sum institute singda aya mon to yi akoi performance put kot pasi ek harau ko mai ga mari leina mangak to ibnina aya matam dek tingjin ko chin na to busina masigi line chachiriba profession da lejariba mioi singda yam dongja da kya toi adama sisu leibi ba miyam kitang khanda bibagi matam su yoro brain khanjai adana koi Manipur gi saktai ba art and culture si yokana ba hona ba sargam na lawri ba tawdang si so koina recognize to kanda sigum institute si
ꯀꯃꯌꯥꯝ ꯄꯨꯟꯅ ꯁꯧꯒꯠꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯊꯝꯖꯔꯤ Prime Minister Narendra Modi na lakpada state asida tangdu leitaba purakpa NRC Constitution na piba Haomee singi ngaklo piram na nabat taksil hausi haina Sagolban ACG MLA RK Imona Phungyarakli ngasi Sagolban Amudon da leiba Ward number 7 gi cooperator RK Jiten gi yumda taramanga suba anoba mayol khongchat amakak gi foundation day thoram ga mari lenana MLA RK Imona Phungyarakpada ngasi chiraba matam masida kunai asigi section kudingmak amata oina punsin ba mathau tai chap manaba wafamda politics ki khetnaba leitana miyamna thabak tawba changi matamadu da Manipur gi amata oiba Manipur gi tung koina chatpa waroshin ama purak pangamgani hadak Manipur da India gi Prime Minister Narendra Modi lakani hairibasi Manipur miyam gi yamna maru oiba khongchat ama oihenaba honaminasi mahak lak lengai da state asida tangdu leitaba puraknaba National Highway sing hangdokpa ngamkai sambal kharibasi loishinnaba Athubada FMR asi regulate tawduna illegal immigrants sing masak khangdoknaba amadi National Register of Citizen NRC state asida chana handuna yellow furup singi ngaklo ama pinanaba haihausi haina MLA na phongdokhi tawuba thabak khudima wakhana mada magi aim objective ngi makha bandam makha kumya janjali adana sinna da video ya elements number 1 unity lega plus lega janjali see number 1 aim social cause da mayam ki lekai de thongsinda kali pango ko yage kali mating ko yage lekai ki anana ba safar na gi hadi madu amakapsi wokiba matamda lekai sidagi hawrga tapna KNDC mafam prima mating paangna bokonesi Handaki Prime Minister gi Manipur Khongchat asida akai atoi thokhandana meyam gi apamba phongdokpagi khudong chaba longminasi haina Meitei Tribe Union na phongdorakli ngasi MMTU na thadoraki cherol amada Manipur da thokliba kuki narco terrorist singi lamlau landa asida mioi lising kaya gi punsi tambangam nana leiri Meitei furup ki khoiri nungsang tafam khungang laishang kaya ufunta na thugai kre thani pan tangai riba angang yauna minungsi heitana mioi kaya hatok pikre mioi kaya thiba fangdri tampaki 700 square kilometer manungda house arrest gum Meitei furup sing thamliba fibam asida India gi Prime Minister na ngasi fawba karigidamakta Manipur chatribaro hangnari komja lisingani kungeni thoida Honorable Home Minister Amit Shah na Jammu and Kashmir Rajouri district ki miyam tinba mikhal ki campaign amada kundariba furup ahumna SC status aduga Padhari tribe punna ST status oina laukthok piki Prime Minister Home Minister da natana mari leinaba department amadi ministry da memorandum kaya pisinkre Manipur gi Governor Chief Minister kaya da Meitei na ST listen from thoi haibigi chapchaba documents sing pisinkre kongjang kaya changsinkre hojik deport illegal immigrant before census and restore include Meitei in schedule list haiba topic ta campaign chathari mayam gi apamba ihul khangna Prime Minister na yamna tangna lagliba khongchat asida Meitei bu schedule tribe list ta chalhangani haina laukthok piramu handaki Prime Minister na Manipur da lakliba khongchat asigi apen penda mayam leibiramgani adubu mahakna lakliba khongchat asida akai atoi thokandana miyam gi apamba phongdokpagi khudong chaba lawminasi karigomba apamba asi na thai biram labadi lakadaba mikhalda miyam gi thauna utminasi haina MMTU na appeal tawrakli Imphal East District ki manung chana leiriba lei ingkholbu Eviction tauna na ba thaurang liba asi lepio haina Meitei Alliance na Manipur gi Governor Ajay Kumar Bhalla da taksinkre Governor da piba cherol amada lei ingkhol hariba khulasi adungai khunai asna sokna samnaba tanduna na thaiduna thambiraba mioi singna wana honaduna kumja lisingamaga chamapan nifu gi matamda lingkhat khibani Lairang kaya na laisa tamba laikolgum nungsi chanana chahi kaya khundaduna laklaba khullasibu eviction tawba haibasi khunja singda injustice chathabani amadi makhoi gi awaba sing adu amuk khanna puthoktuna hena wahana nabasin bani haina lawi
Mamang thakta chathakhiba injustice sing adu amuk khana chathaduna development purakpa yaroi maramaduna eviction gi process khudakta lepiyu kunja singi land right ngakpaga loinana makhoi gi legal settlement ama pubirau amadi atopa mafamda kunja sing hongdoknana ba thaurang leirabasu Sokhalaba miyoi singa ningtina mayek sengna wari sanaduna wakhal taminaba hotnabiyo haina governor gi pokning chingsinki. State asigi tongan mamafam singda Kangdigi Santok Palaina Dengue gi case kaya thengnariba asigi yenglaga miyamna checksin thaurang lokhanaba health services ki maikei degi khangalakli. Health Services ke Director Dr. Chambo Gonbai gi Maikei degi Fongdo Rakibada Yariba Makai Kang na Chiktanaba Miyamna Kudang Sangba Furit Litpaga Loinana Achonba Kongrau Setuna Hakchangbu Kupsin Biu Nungtilgi Matamda Mosquito Repellents Coil Natraga Electric Vapor Mat Sing Sizinaduna Kang Tanthok na Bahona Biu Edis hariba kang makhal asi nungtilgi matamda miyoi bida chikpada dengue santokan ba oiri maramaduna ahal oiraba miyoi sing amasung angang sing nungtilgi matamda pothaba matamda kangkhal khanbiu hairi amaromda chayol amada dry day pangthoktuna sizinnadraba ising tungsinduna leiba yaba patra sing ningthina loishin biu tasin biu ising yawba patra sing ningthina makum kupigadabani makum kuptana thamba ising su chayol amada amuktangdi sindok pigadabani Hairiba sing asi miyamda khangalakli dengue laina degi ngak thoknana ba health services ki maikei degi lokhalakli ba cheksin taurang sing miyamna saruk yabaga loinana laina asi hena sandoktana ba punna hona minasi hainasu appeal taurakli Paugi maraktatna atenba break ama SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalava connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsi yawiu Akupa Marol Gidamak, mobile number 7005-259-437, Natraga 8974-209-157 da call Taubiratuna Kangbi Bayagani. Humpunipan Suba Irengbam Sauren Mapok no Meeting Sing Tharunga Mari Lenana Irengbam Chauren Memorial Trust na Senduna Irengbam Chauren Memorial Essay Writing Competition Lisingani Kunmanga Lakliba October Gitang Tarani Thoigi Ayupung Tarama Thoidagi Nungthilpung Ani Fauba Pantok Lagani Political Status of Manipur 1947 to 1949 Haiba Wakalonda Sangdam Nabasi Kanglup Ani Thongna Pangthokani Class 8 tagi 10 Faubagi Mahiroi Singi Oina Catholic School Kanchipurda Aduga Class 11 Amasung Mathaki Mahiroi Singi Oina Standard Robert Higher Secondary School Kanchipurda Pangthokani Sangdam Nabasi Ahanba Manada Certificate Kaloina Lupali Singkun Ani Suba Manada Certificate Kaloina Lupali Sing Taramanga Ahum Suba Manada Certificate Kaloina Lupali Sing Tara Oigani Certificate Kaloina Lupali Sing Ahum Consolation Prize Oina Mahiroi Tareta Pigani Changdam Nabasi Fongi Mamal Lupayang Kai Katani Lanjunari Basingi Oinadi Se Lokjeroi Tidim Ground Gi Mayok Naba Kwakachel Thonok Jom Laikai Dalaiba Manipuri Students Federation Gi Mayai Loisang Mahisang Singamasung www.icmtm.com Dagi Pong Pambigani Akupa Marol Singh Mobile number 9366694067 Natraga 708-5935-098 Dagi Khangbiba Yagani Break ki matungda miyambo amukana taram nokchari makhataba pau Madras High Court ki Justice M Sundarbu High Court of Manipur ki Chief Justice Oinenaba Supreme Court Collegium na Center the recommend tokre Supreme Court ki Collegium na Judicial Appointment ahum Center the recommend tokibagi manung channa Justice M Sundarbu High Court of Manipur ki Chief Justice Oina recommend tokibani atai recommend tokiba Judicial Appointment sing adudi Karnataka High Court ki Judge Haujik na Patna High Court ki Acting Chief Justice Oiriba Justice P.B.
Bajantri bu Patna High Court asimaki Chief Justice oinanaba recommend tauki Calcutta High Court ki Judge Oiriba Justice Somen Sen buna Meghalaya High Court ki Chief Justice oinanaba recommend tauki Justice M Sundar asi hojik Madras High Court ki anisuba Kwaidiki senior oiba Judge oiribani Karigumba Center na judicial recommend asi yarbadi Madras High Court ki Judge Singna High Court of Manipur ki Chief Justice oirakpagi Chatnabi adumak makha samthagadauri Mamangda Madras High Court ki Judge Singh Justice Ramaligam Sudhakar Justice M B Muralidharan amasung Justice D Krishna Kumarna High Court of Manipur ki Chief Justice Singh oina thabak puramki Kumjali Singh amaga chamapan marifudara Taruk ki July taraga mapanda Chennai Pokiba Justice Sundar Madras Law College Law Graduate ni Kumjali Singh amaga chamapan Marfuma Panda Mahapo Madras High Court ki advocate oina enroll tauki Court asida practice tawraki Kumja lising ani taraga taruki October manga da Mahapo Madras High Court ki permanent judge oiki Jawaharlal Nehru Institute of Medical Science po Manipur lenga ki cabinet mifam na approve tawduna Manipur lenga ki makhada chalaiba institute ama oikrabasu hawjik fawba JNIMS da thabak tawriba staff singi oina Manipur lenga ki employment list MGEL gi process loishin dabana khudongcha daba kayam mayoknari amadi tolop phangdana kayam kuina anaba singi seba tawduna leigadoribano haina Association for All Non-Teaching Staff JNIMS ki president Manohar Sandam na hanglakli Association for All Non-Teaching Staff JNIMS amadi TNAI JNIMS branch sinduna JNIMS MS office mamangda Paumi Singa unaba amada Sandam na makha tan hai Kumjali Singani kunga humdogi December amada Manipur lenga ki cabinet mifam na approve tawduna JNIMS asi lenga ki makha dalaiba institute amani haina leikrabani adubo lenga na Lausan Kraba Institute Amabu MGEL process lotion dana hauzik forward thamli JNIMS ki MGEL process lotion bagi matamasi September thada loirabani adubo hauzik fawba MGEL gi process ki mami tadri JNIMS authority ki maikei digi state lengakta MGEL gi process taunanaba list pumba thagat krabasu process tawbidabana finance department na Thokiba order amagi matung ina MGEL yaugdaba amadi contract basis ta thabak tawba oiragana SIL EIL yaugdaba employees sing state lengak na salary piba matamda atingba kaya leiragani hairabanina staff singda langtak na bapokhalle maramasina athuba matamda MGEL gi process tawbiriba state lengak na athuba matamda loishin bidrabadi makal maka kaya gi agitation chathanana ba semsaduna leiri haiki अखोगी जेनिम्स ता लेजरीब एम्प्लॉई खुदिंगमक स्ट्राइक तौनिंगबा एजिटेशन तौनिंगबा अमता यावदे मरुओइना पेशेंट केयर लेबनि हाइबजो खोजु खंगजे अदुबु स्टेट गवर्नमेंट ना एमजेल जी प्रोसेस तौसंद्रगदि तोलोब चांगनाइना फंगरोय हाइबगी अकीबा मदम लेरगा लेबजिदा अखोइना क्याम कुइना पेशेंट की केयर नत्रगा सैक्रिफाइस तौरगा लेगदगे हाइबजे अचौबा वाहंग अमा ओइरि यामना अथुबा मतंगी मनुंगदा हौजि हौजि एमजेल की प्रोसेस तौबिरिबा अखोगी स्टेट गवर्नमेंट ना अथुबा मतंगी मनुंगदि एमजेल जे लोइसनबिबा लोइनना था खुदिंगी तोलोब थेंगना फंगिबजे मसीजे स्ट्रीमलाइन तौहनबिबजे अखोई एसोसिएशन अनिगी अचेतपा डिमांड ने नाकालामरोमदा TNAI JNIMS branch की publicity secretary Yumkhaibam Sultanana haikibada JNIMS के employee सिंग जुलाई था की तोलोब फंगद्री अदुबो जून फाउबदी NPS की दमक था NPS की दमकता तोलोब तगी ककफम थोकपा सेंफम सिंग कक्रे चही अमा मखाई हेनबा असी NPS की सेंफम असी एम्प्लॉई सिंगे अकाउंट डिपॉजिट तौरक्तन लेरी मसिना एम्प्लॉई सिंगदा चाउना मांगजब अमा ओइरकले एसोसिएशन के माइके दगी मरी लेनबा अथॉरिटी दा लेखिद्रबा एम्प्लॉई सिंगी NPS PBU हाइक्रे अदुबुस्के मसिगी फंड कया यामना लई हाइबा लेखिद्रबस गी इमुंग मनुंगदा खंगनबा ngamdana लेरी तवोंग असिना एम्प्लॉई सिंगी तुंगलम चट असि करी ओइगनी हाइबा ngamde हाइकी
ꯑꯩꯈꯣꯏ NPS agitation strike ꯇꯧꯗ꯭ꯔꯤꯕ salary ꯑꯝꯇ ꯐꯪꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯒꯦꯞꯁꯦ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯂꯩꯔꯛꯑꯦꯕ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ employee ꯁꯨꯝ ꯃꯥꯡꯖꯕ ꯑꯣꯏꯔꯛꯄ ꯑꯗꯣ ꯑꯩꯈꯣꯏ employee ꯃꯌꯥꯝꯒꯤ futureꯁꯤꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤꯅꯣꯕ salary ꯐꯪꯗꯕꯩ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ futureꯒꯤꯗꯃꯛꯇ ꯍꯣꯜ ꯇꯧꯖꯔꯤꯕ NPS ꯁꯤꯐꯥꯎꯗ ꯑꯗꯨꯝ deposit ꯇꯧꯕꯤꯔꯛꯇ꯭ꯔꯦ contribute ꯇꯧꯕꯤꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏꯗꯒꯤꯗꯤ ꯄꯩꯁꯥꯗꯤ ꯑꯗꯨꯝ deduct ꯇꯧꯔꯒ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯑꯗꯨꯝ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ authorityꯗ A blockꯗ directorꯗ ꯑꯗꯨꯝ ꯈꯪꯍꯟꯖꯦ ꯑꯗꯨꯕꯨ actionꯁꯦ ꯑꯩꯈꯣꯏꯒꯤ JNIMS authorityꯅ ꯇꯧꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠꯅ ꯇꯧꯗꯣꯏꯔꯥ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗ ꯆꯃꯝꯅꯕ ꯑꯃ ꯂꯩꯔꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ emergency serviceꯅꯤ ꯑꯩꯈꯣꯏ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ duty ꯇꯧꯖꯔꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯨꯝ duty ꯇꯧꯖꯒꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯨꯝ ꯀꯠꯊꯣꯛꯆꯒꯦ but ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯁꯨ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯁꯨ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ District Administration Chandel amadi District Child Protection Unit DCPU Chandel na Zonal Education Officer JEO Chandel ga khutsamnaduna angang singi hak amadi masiga mari leinaba ek singi matangda numinini gi oiba awareness program ngasidagi Chandel gi mini secretariat leiba multipurpose hall da hokre toromaduda district asigi additional deputy commissioner MD Feroz Khan na chief justice oikibaga loinana JEO Chandel Rangbung Starshan Anal Amadi CWC Chandel gi chairperson TH Rengthang Wontona guest of honor oina sarukya ki district asigi child protection officer Babuna Dangmaina Thoramadugi president oiki Agang singbu mahai tambiba amadi makoidga toina loinaduna lakliba singi school gi oja amadi faculty members singsu maruiba thongdang lobana maram oiduna ngasigi awareness program adu maru oina school oja amadi faculty members singi damak pangthokpani ngasigi thoram adugi manung channa technical session pangthoktuna juvenile justice act prohibition of child marriage act and POCSO act ki matangda khananainaki District Health Society DSS Kakching amasung District Mental Health Program Kakching na sinduna kulumdoirak suba World Suicide Prevention Day gi thoram ngasi Kakching District ki manung chanalaiba Hianglam Hiranmai Haureima Sambubi Community Hall da pangthokre Changing the narrative on suicide start the conversation haiba wakhalonda pangthokiba thoram aduda Chief Medical Officer District Mission Director National Health Mission Kakching Dr. Taudem Razen, Youth Pioneer Association Hianglam, Hiranmai gi President Laishram Santi Kumar, District Immunization Officer in Charge Kakching Dr. Katrimayum Sumati, District Mental Health Program Kakching District Nodal Officer Dr. Khagembam Gopeshwar PHC Hianglam gi MO in Charge Dr. KH Krishnananda Nachingba Singna Sarukya ki PIC Hianglam gi Makhada Leiba Asa Worker Singh Amadi Village Level Federation ki member Singsu Sarukya ki District Health Society DSS Kakching amasung District Mental Health Program Kakching na senduna kunumdoirak suba World Suicide Prevention Day gi thoram ngasi Kakching District ki manung chanalaiba Hianglam Hiranmai Haureima Sambubi Community Hall da pangthokre National Health Mission Kakching Dr. Taudem Razen na chief guest oiki mahakna hai Mi amana kari maram gidamak society tawninglak ibano masidagi ekoi matau karamta ngangthokani haibagi miyamda khanganbagi tangai fadaba lei loinana kanagumba miyoi amana society tawnana bohonarakpa matamda matau karamna kangani haibana chingba singasi khallabadi miyoi kayagi punsi kanmangamgani haiki toromadugi saruk ama oina mahiroi singi drawing competition amasu pangthoki Public notice Toktana Manipur State Commission for Scheduled Tribe ki member ani hapkibagi matangda High Court of Manipur da atubada wakatlagani haina Tribal Youth Council Manipur TYCM na phongdorakli TYCM na thadораkiba cherol amagi matung ina hiramasigi matangda High Court of Manipur da wakatnanabagi firep asi mamangtha August ki tang 23 TYCM ki Central Educative Council mifam da laukibani High Legal Services Committee digi legal gi oiba mateng launanaba Central Educative Council gi mifam da laukiba warep adu High Legal Services Committee nasu ayaba pirakre masiga loinana lakliba chayol da Hiramasigi matangda High Court of Manipur da case ama file tauragani Manipur State Commission for Scheduled Tribe ki member ani public notice thoktana hapkiba asina commission ki masak thihalle amadi tribal singi right manghanbani haidasu cherol asida makhatari
Kuntrarak Suba Manipur University Inter College Literary Meet English ngani kunga manga gi thorong mari leinana Hawalak liba naha singna Imalay Park Manipur bu nungsibagi wakalon hena pokhanna ba wakalonda Imalay Park Manipur bu saithaba isegi athoi ehen changdam naba ama tha sigi tangkun ga mangada Manipur University da pangthok lagani hairi organizing committee gi chairman Sanasam Saman Tadoroki Becherol amagi matung inna changdam naba asida Manipur amasung Manipur gi mapanda mahai tamduna leiriba mahairoi singna sarukyaba yagani tha sigi taragani thoi degi kungani thoi fauba form thajinba yagani hairi District Sport Association Chandel Nasilaga August Kuntra degi hauraga district asigi sport complex Chandin Christianda Chathariba DC Chandel Trophy Super Division League English ngani kunga mangagi tongan ba match ani sanakibada match animal draw oikre Chathariba Super Division League asigi ngasi sanakiba ahanba ground gi tarasuba league match da Chandel Khulen YC amadi Khapam DC team anina sanakibada Panjal amamam chanaraga draw oiki match aduda Khapam DC gi sanaroi Sarormi na Yankai Taret Suba Minita Panjal Amachalaga Panjal Amasinoda Mangjil Thana Chatki Panjal Adu Chankiba Minute Mari Matung Metski Humfumato Suba Minita Chandel Kulen YCG Singwal na Chankiba Panjal na Mets Adu Draw Wehelaga Point Amamam Funky Lunananga Sisana Kiba Ani Suba Ground Gitaramato Suba Lake Mes Tasu Lambung YCC Amadi Khongjon YC team animakna match ki apiba matam loiba faubada Panjal amamam chanaduna draw oiki match adugi ahanba half ki kunithoi suba minute Khongjon YC gi bidin parna Panjal amachalaga half mamang faubada Panjal amasinoda mangjal tharaka chatki adumoinamak match adugi ani suba half ki sarukta Lambung YCC gi ngamtharing na match ki yankai manga suba minute chankiba Panjal amaduna match adu draw ohenkibani District Sport Association DSA Chandel Nasinduna District Sport Complex Chandel Christian Chathariba DC Chandel Trophy First Division Football League English Singani Kungamangagi Final da Jafo YC Amadi Damjol YC Anina Lamba Taunaragani Thasigi Anidegi Hauduna Chathariba First Division Football League Ngasisana Kiba Anisuba Amadi Aruba Semi Final match da Damjol YC na Chapekarong YC bu Panjal Amasino da Maitiba Piraga final Changkre semi final match aduda Mai Paktuna final Changbangam Kraba Damjol YC ki team Maikei digi Chankiba Amatangairaba Panjal adu Ranktinson na ahan bahaf ki sanaba Hogalakpa Ikui Kuidana match ki Mapan Suba Minute Chanbangam Kibani match aduda Tharchung Charana match commissioner Joy Singh Mongsang na referee Lawrence na assistant referee 1 Uninoff na assistant referee 2 amasung Tangning na fourth official oina conduct tauki. Aroibada maroiba pausing amuk hana pizari. Ngamkai sabal khaba amadi FMR gamari leinena lenga ka yanaba purak padagi United Naga Council UNC gi economic blockade matam kharagi oina hangdokre. Prime Minister Narendra Modi ki Manipur Kongchata National Highway Handok Pinanaba IDP Singh Mayumda Hanjinaba su agreement Handok Pio Haina CSO Singna Governor the Memorandum Pisankre. State asida Prime Minister Lakadaba Hayeng Dangairaba Matamda Phungyar ki BJP Mandal amasung Morcha Singh Luchingba amadi member Singh party ki primary membership tigi kudaktagi tokre. State asida Dengue laina ki case kaya thengnariba asigi genglaga nungtil ki matamda kang chikhandana ba hotnaba yauna Jackson Tharang Singh lokhatna ba health services ki maike digi khangalakli. Amasung Madras High Court ki Justice M Sundarbo High Court of Manipur ki Chief Justice oinaba Supreme Court Collegium na center to recommend tokre. Matang asida bulletin asilo shinjare Manipur miyam ki punsida khwaidigi hena maru oiba state asigi leipak asigi mani malim gi pau singi dambak SKTV News po biyeng tadun lebiu pumnamakpu amuka na kurumjari.